ꯐꯖꯅꯒ ꯃꯤꯈꯥꯏꯗꯅ ꯈꯨꯀꯥꯏꯗꯅ ꯇꯧꯔ ꯊꯝꯈ꯭ꯔꯕꯅꯤ ꯆꯦꯟ ꯄꯀꯣꯔꯥ ꯁꯤꯗꯅ ꯂꯩꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯃꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯗꯨꯛ ꯊꯥꯃꯩ ꯊꯥꯅ ꯂꯣꯏꯔꯦ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯄꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯩꯅ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯃꯃꯥꯡꯗ ꯁꯥꯎꯠꯀꯤ ꯗꯤꯗꯤ ꯑꯃꯈꯛꯀꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯔꯤꯒ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯗꯤꯗꯤꯗꯣ ꯑꯩꯅ ꯉꯁꯤ ꯆꯥꯛ ꯀꯧꯏꯅꯦ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯈꯛꯇꯤ ꯀꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯗ ꯄ꯭ꯔꯣꯄꯔ ꯐꯖꯅ ꯅꯝꯃꯒꯦꯅ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯆꯤꯀꯟ ꯊꯣꯡꯗꯣꯏꯅꯦꯕꯀോ ꯗꯤꯗꯤꯗꯣ ꯆꯤꯀꯟ ꯄꯥꯝꯃꯤ ꯍꯥꯏ ꯑꯗꯨꯅ ꯆꯤꯀꯟ ꯊꯣꯡꯉꯒ ꯄꯤꯖꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯃꯩꯇꯩꯅ ꯊꯣꯡꯕꯒꯤꯗꯣ ꯉꯔꯥꯡꯗꯒꯤ ꯁꯔꯆ ꯇꯧꯏꯅꯦꯕꯀꯣ ꯊꯣꯏꯕꯤꯒꯤ ꯃꯅꯤꯄꯨꯔꯤ ꯆꯥꯛꯈꯨꯝ ꯍꯥꯏꯕ꯭ꯔꯥ ꯑꯃꯈꯛꯇꯣ ꯑꯗꯨꯒꯩꯁꯨ ꯑꯩꯅ ꯌꯦꯡꯉꯦ ꯍꯧꯖꯤꯛ ꯑꯗꯩ ꯑꯃ ꯑꯅꯤ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅꯁꯨꯅꯦꯀꯣ ꯃꯣꯏ ꯂꯥꯛꯇꯣꯏꯔꯦꯅ ꯔꯨꯝꯒ ꯈꯨꯁꯥꯏ ꯈꯨꯁꯥꯏꯅ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯁꯣꯟꯒꯤ ꯔꯨꯝꯗꯣ ꯃꯤ ꯂꯥꯛꯑꯒ ꯐꯝꯍꯟꯅꯕꯅ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯍꯥꯏꯗꯤ ꯑꯗꯨꯝ DIY ꯈꯔ ꯇꯧꯋꯦꯕꯀꯣ ꯃꯤꯅ ꯔꯨꯝ ꯂꯣꯏꯁꯟꯕꯗꯣ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯍꯧꯖꯤꯛ ꯗꯨꯛ ꯊꯥꯔꯨꯕꯩꯅꯦ ꯁꯤꯁꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯀꯩꯀꯩ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ ꯆꯤꯀꯟ ꯑꯃ ꯊꯣꯡꯉꯒꯦ ꯆꯤꯀꯟ ꯐ꯭ꯔꯥꯏ ꯑꯃ ꯇꯧꯔꯒꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯆꯥꯊꯣꯏ ꯕꯕꯥꯅꯅꯦ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯂꯝꯃꯦꯕ ꯑꯗꯨ ꯆꯤꯀꯟꯗꯣ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯂꯝꯃꯦꯕꯀꯣ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯀꯣꯔꯅꯔꯒꯤ ꯗꯦꯀꯣꯔꯦꯁꯟꯁꯤ ꯌꯦꯡꯕꯤꯌꯣ ꯐꯖꯔꯕ ꯁꯤꯒꯤ ꯐꯦꯟꯁꯤꯅ ꯊꯤꯍꯜꯂꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯐꯦꯟꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯁꯥꯗꯅ ꯁꯤꯔꯦ ꯑꯩꯅ ꯁꯦꯝꯃꯦꯕꯀꯣ ꯁꯤꯁꯦ ꯑꯩꯅ ꯁꯦꯝꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯝ ꯀꯨꯁꯟ ꯈꯔ ꯊꯥꯔꯦ ꯑꯗꯒꯤꯗꯤ ꯑꯩ ꯀꯁꯥꯔ ꯑꯦꯟꯖꯦꯜꯒꯤ ꯀꯩꯅꯣꯁꯦ ꯊꯦꯠꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯊꯦꯠꯇꯣꯏꯅꯦ ꯁꯤꯅ ꯍꯟꯗꯛ ꯃꯣꯏꯒꯤ ꯌꯨꯅꯤꯠꯇꯩ ꯄꯤꯔꯛꯄꯗꯣ ꯍꯥ ꯁꯤꯅ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯉꯩꯗ ꯍꯣꯖꯥꯏ ꯆꯤꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯅꯦ ꯖꯦꯂꯤꯅꯥꯅ ꯂꯣꯟꯈꯤꯕ ꯖꯦꯂꯤꯅꯥꯅ ꯆꯦꯛꯈꯤꯕꯅꯦ ꯑꯗꯨꯒ ꯂꯩ ꯃꯆꯥ ꯑꯃ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯀꯥꯔꯗꯕꯣꯔꯗꯅ ꯁꯦꯝꯃꯤꯅꯤ ꯁꯦꯡꯉꯣ ꯑꯗꯣ ꯁꯤꯒꯤ ꯐꯨꯜ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯁꯤ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩ ꯂꯥꯛꯍꯜꯂꯛꯀꯦ ꯄꯥꯝꯕꯤꯗ꯭ꯔꯒꯗꯤ ꯂꯥꯛꯍꯜꯂꯛꯑꯔꯣꯏ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯤꯒꯁꯦ ꯑꯃꯨꯛ ꯑꯩꯅ ꯁꯦꯝꯖꯜꯂꯤꯅꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯛꯄꯗ ꯉꯥꯏꯔꯤ ꯃꯆꯥ ꯊꯣꯏꯅ ꯂꯣꯏ ꯆꯠꯈꯥꯏꯈ꯭ꯔꯦ ꯁꯦꯡꯉꯣ ꯑꯩꯅ ꯂꯩ ꯃꯈꯣꯡ ꯑꯩ ꯊꯥꯡꯒꯠꯂꯒ ꯂꯩ ꯈꯔ ꯋꯥꯡꯍꯜꯂꯤꯅꯦꯕꯀꯣ ꯃꯆꯥꯊꯣꯏ ꯄꯄꯥꯅ ꯕꯣꯇꯜ ꯆꯨꯞꯄ ꯆꯨꯞꯄ ꯊꯛꯏꯑꯅ ꯁꯥꯎꯗꯅ ꯒ꯭ꯂꯥꯁ ꯑꯃ ꯊꯝꯃꯤꯅꯦꯕꯀꯣ ꯁꯤꯒꯩꯁꯤꯒ ꯂꯥꯛꯑꯒ ꯊꯛꯅꯅꯕꯒꯤ ꯕꯣꯇꯜ ꯆꯨꯞꯄꯒ ꯊꯛꯇꯅꯕ ꯍꯥꯏꯗꯅꯅꯦ ꯑꯗꯨꯒ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯅꯦꯕꯀꯣ ꯉꯁꯤ ꯊꯣꯡꯗꯣꯏꯁꯦ ꯃꯥꯅ ꯉꯔꯥꯡ ꯐꯖꯅꯒ ꯃꯤꯈꯥꯏꯗꯅ ꯈꯨꯀꯥꯏꯗꯅ ꯇꯧꯔ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯊꯝꯃꯦ ꯂꯩꯖꯔꯁꯅꯨ ꯁꯦ ꯉꯁꯤ ꯑꯩꯈꯣꯏꯗ ꯆꯤꯆꯤ ꯑꯃ ꯗꯗꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯀꯦꯕ ꯍꯧꯖꯔꯦ ꯃꯃꯥꯅ ꯐꯨꯔꯧꯗꯤ ꯄꯤꯔꯦ ꯑꯣꯂꯥꯡꯕꯁꯤꯒ ꯑꯩꯈꯣꯏ ꯐꯨꯔꯤꯠꯇꯨꯗꯤ ꯂꯤꯠꯄꯤꯗꯕꯅꯦꯕꯀꯣ ꯑꯣꯂꯥꯡꯉꯦꯅ ꯑꯗꯣ ꯃꯤ ꯂꯥꯛꯇꯣꯏꯅꯤꯅ ꯐ꯭ꯔꯣꯛ ꯑꯃ ꯂꯤꯠꯄꯤꯔꯒꯦ ꯃꯅꯨ ꯁꯨꯁꯨ ꯍꯥꯟꯕꯗ ꯃꯃꯥꯗ ꯍꯥꯏꯒꯗꯕꯅꯤꯀꯣ ꯀꯣ ꯃꯅꯨ ꯃꯃꯥꯏ ꯃꯅꯨ ꯆꯤꯡꯉꯨꯁꯦ ꯃꯆꯥꯊꯣꯏ ꯆꯤꯡꯉꯨꯁꯦ ꯃꯃꯥꯗ ꯁꯤꯁꯤ ꯍꯥꯟꯕꯗ ꯃꯃꯥ ꯁꯤ ꯍꯥꯏꯒꯗꯕꯅꯤꯀꯣ ꯃꯔꯣꯟꯗꯤ ꯊꯣꯛꯇꯦ ꯃꯤꯅ ꯉꯥꯡꯕꯗꯤ ꯂꯣꯏ ꯈꯪꯉꯤ ꯅꯪꯒꯤ ꯐꯨꯔꯣꯛꯁꯦ ꯄꯥꯝꯖꯕ꯭ꯔꯣꯅ ꯍꯀꯥꯝ ꯆꯜꯂꯤ ꯀꯩꯒꯤ ꯅꯪ ꯃꯦꯀꯞ ꯇꯧꯗꯣꯏꯔꯣ ꯅꯪ ꯍꯧꯖꯤꯛ ꯂꯤꯞꯁꯇꯤꯛ ꯊꯥꯒꯦ ꯃꯃꯥ ꯂꯤꯞꯁꯇꯤꯛ ꯊꯥꯒꯦ ꯂꯤꯞꯁꯇꯤꯛꯇꯤ ꯄꯥꯝꯖꯕꯅꯤ ꯂꯥꯛꯁꯦ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯍꯥꯞꯆꯟꯗꯦ ꯇꯧꯏ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯃꯃꯥꯗ ꯀꯣꯠꯂꯣꯁꯦ ꯃꯦꯀꯞ ꯇꯧꯒꯦ ꯀꯞꯊꯠꯄꯤꯔꯨꯗ꯭ꯔꯣꯃꯤ ꯇꯛꯀꯨꯜꯂꯣꯏꯗ꯭ꯔꯣꯃꯤ ꯅꯪ ꯏꯁ ꯃꯅꯨ ꯑꯗꯨ ꯃꯌꯥꯝ ꯎꯗ꯭ꯔꯦꯀꯣ ꯁꯤꯗ ꯆꯤꯡꯊꯣꯛꯑꯦ ꯑꯩꯒꯤ ꯖꯦꯟꯁꯦ ꯍꯧꯖꯤꯛ ꯃꯁꯥꯂꯥ ꯅꯩꯔꯒ ꯍꯥꯞꯄꯅꯤ ꯍꯧꯖꯤꯛ ꯂꯣꯏꯔꯛꯇꯣꯔꯦ ꯃꯣꯔꯣꯛ ꯁꯥꯕ ꯆꯥꯔꯝꯒꯗ꯭ꯔꯥ ꯅꯨꯄꯤꯗꯣ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯅꯪ ꯆꯥꯏꯗꯣ ꯁꯥꯗꯦ ꯊꯨꯝ ꯋꯥꯠꯅ ꯍꯥꯞꯄꯨ ꯊꯨꯝꯗꯤ ꯍꯥꯞ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏ ꯄꯦꯁ ꯑꯃ ꯁꯦꯝꯃꯦ ꯃꯨꯜꯂꯦꯀꯣ ꯖꯦꯟꯁꯦ ꯃꯨꯜꯂꯦ ꯅꯥꯀ ꯁꯨꯃꯥꯏꯅ ꯃꯥꯏ ꯃꯁꯥꯂꯥ ꯉꯩꯁꯦ ꯆꯪꯍꯟꯗꯣꯏꯕ ꯑꯗꯨꯒ ꯆꯥꯏꯕꯅ ꯂꯣꯏꯔꯦꯀꯣ ꯆꯥꯛ ꯊꯣꯡꯕꯒꯤꯅꯤ
pakora. Sidana leire jerum thongba. Akoi isai ga thar kanna nei ko moi lak pa ngai ri. Ini tu yang hendak kelak sih. Lak. Yerum mama leire. Adagi chicken fry khara leire. Hawai thong mama leire. Chicken thong mama leire. Papar lakhini buko. Dugoi kai no. Salad lakhini. Much later. पापड़ भैया को भी दे भैया पापड़ ले लो हाँ दीदी देखा है ना ले दीदी दो सी भैया दो अपन जिसको चचा दरी हो जिकना चरम दागे वीडियो नमीन हाय बोलो हाँ हाँ हाय बोलो दीदी आप बोलो हाय हाय बोल दो हाँ बोल दो हाय मम्मा नो नंदी कोई चच्चा नहीं सीधा ले रहे मैं मणिपुर में बोल रही हूँ तो सीधा ले रहे को दीदी दो माग लाए कोई जुमदा उसी चच्चा रे पहले अब मतलब खाना कैसा लगा दीदी बता बहुत अच्छा था बहुत सारी चीज बहुत अच्छा था चिकन वाला जो आप अंडा के साथ बनाए ना वो भी बहुत अच्छा था बहुत टेस्टी लगा मेरा तारीफ देखो बहुत टेस्टी लगा यम हाउ है ना हाय ग्रे माने so much अदो माँ कोई जुमदा लाइन सी ना माई मचानी पा हनी हाँ बताओ अपना नाम बताओ चीज कैसी थी आपको अच्छी लगी कौन सा चीज अच्छा लगा दाल ओहो सच्ची में इन्होंने दाल खाया था दाल अच्छा लगा आंटी के घर में फिर से हो गए क्या बोल रहा है ओहो थैंक यू वेलकम ये चॉकलेट ज्यादा खाता है हाँ ज्यादा खाता है इसीलिए दाल दूर है हाँ वही तो स्वीट पसंद है इनका ज्यादा दिख रहा है कि नहीं दिख रहा ठीक है, कोई बात नहीं। इधर आ जाओ अखोई होती दीदी ना कोई बापू भी तो कल्याणी की ब्रिज मफम दा अदो मतलब वहाँ पे क्या है देखने वही तो ना लाइक रिवर जैसे रिवर जैसा तो हम लोग उधर जाके रील बनाएंगे अदो मफम भजा बदे से उल्ला के बको कोई बच्चा के को बता पाई बको ना कोई पापा ने कोई सिना कोई गान का हाय बोला इसे सिवर में सीधे कोई थोड़ा ले वो बुरा क्यों माने मुझे मपाने लाइफ में से उधर कोई बच्चा उसे आने से हम जो पढ़ने को आप जो पैसे मफम से हम साथी ना चावे हाँ मेरी फैमिली के बड़ा पैसे हम लोग ना लो रहे चलो मुझे से तो कोई ममानु हो जिगिरु थोकतो रे बराकता मागी लाइफ की आहान बनी सिगा इस तरफ देख बैठ जाओ हाँ जा रहे उन्होंने जा रहे तुम कूद ना बना दे हाँ बन दे Jadi mami iru thuk chulai ma ko kasi dum lui jo. तो मैं समुद्र की सिंह माय तो यहाँ पे
ला 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 वाह